ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯊꯥꯃꯟꯖꯤꯠꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯁꯥꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁ 3 ꯍꯥꯠꯈꯤꯕꯒ ꯃꯥꯌꯣꯛꯇ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯆꯥꯟꯗꯦꯜ ꯇꯦꯡꯅꯧꯄꯥꯜ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯇꯨꯔꯦꯜꯁꯤꯡ ꯃꯣꯠꯁꯤꯜꯍꯜꯂꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯄꯥꯏꯈꯠꯇꯕ ꯑꯃꯗꯤ ꯋꯥꯈꯜ ꯇꯥꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯏꯁꯤꯡ ꯍꯥꯏꯕ ꯑꯁꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯃꯗꯤ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯒꯤ ꯊꯋꯥꯏꯅꯤ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯑꯃꯗꯤ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯤꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯎꯄꯥꯜ ꯋꯥꯄꯥꯜ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯤꯟꯒꯗꯕꯅꯤ ꯂꯣꯏꯅꯅ ꯇꯨꯔꯦꯜꯁꯤꯡ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯀꯗꯕꯅꯤ ꯃꯤꯌꯥꯝꯅ ꯇꯨꯔꯦꯜꯁꯤꯡ ꯃꯣꯠꯁꯤꯟꯅꯅꯕ ꯊꯕꯛ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯌꯥꯝꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯊꯐꯝ ꯑꯣꯏꯅ ꯂꯧꯗꯨꯅ ꯇꯨꯔꯦꯜꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯍꯜꯂꯤ ꯂꯣꯏꯅꯅ ꯇꯨꯔꯦꯜꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯇꯨꯔꯦꯜ ꯃꯔꯨꯁꯤꯡꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯛꯊꯣꯔꯛꯄꯗꯒꯤ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯇꯨꯔꯦꯜꯁꯤꯡꯗ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯪꯐꯝ ꯊꯣꯛꯏ ꯅꯝꯕꯨꯜ ꯇꯨꯔꯦꯜꯕꯨ ꯍꯨꯒꯤ ꯇꯨꯔꯦꯜ ꯑꯣꯜꯍꯟꯈꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯀꯣꯡꯕ ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯨꯔꯦꯜ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯑꯃꯗꯤ ꯑꯇꯩ ꯇꯨꯔꯦꯜ ꯀꯌꯥꯗ ꯑꯃꯣꯠ ꯑꯀꯥꯏ ꯍꯨꯟꯊꯗꯨꯅ ꯑꯃꯗꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯐꯥꯎꯕ ꯌꯧꯅ ꯂꯝ ꯈꯣꯞꯆꯤꯟꯗꯨꯅ ꯌꯨꯝ ꯀꯩ ꯑꯃꯗꯤ ꯗꯨꯀꯥꯟꯅꯆꯤꯡꯕ ꯀꯌꯥ ꯁꯥꯖꯤꯟꯕꯗꯒꯤ ꯇꯨꯔꯦꯜꯁꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯕꯅꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜꯒꯤ ꯃꯔꯨꯑꯣꯏꯕ ꯀꯥꯟꯅꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯇꯨꯔꯦꯜꯕꯨ ꯃꯣꯠꯁꯤꯟꯍꯟꯕ ꯍꯥꯏꯕꯁꯤ ꯏꯁꯥꯒꯤ ꯈꯣꯡꯗ ꯏꯁꯥꯅ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ ꯃꯗꯨꯅ ꯏꯁꯤꯡꯒꯤ ꯏꯇꯨꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯐꯕ ꯏꯁꯤꯡ ꯐꯪꯅꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯂꯧꯒꯗꯕꯅꯤ ꯂꯣꯏꯅꯅ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅꯁꯨ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯃꯗꯤ ꯎꯃꯪ ꯋꯥꯃꯪꯒꯤ ꯀꯥꯟꯅꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯨꯅ ꯈꯪꯍꯟꯒꯗꯕꯅꯤ ꯏꯁꯤꯡ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯊꯋꯥꯏ ꯄꯥꯜꯂꯤꯕ ꯖꯤꯕꯁꯤꯡ ꯑꯃꯗꯤ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯒꯤ ꯊꯋꯥꯏꯅꯤ ꯃꯍꯥꯛ ꯐꯪꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨꯁꯨ ꯑꯉꯥꯡꯁꯤꯡꯗ ꯃꯨꯟꯅ ꯈꯪꯍꯟꯗꯨꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯃꯗꯤ ꯎꯃꯪ ꯋꯥꯃꯪ ꯑꯃꯗꯤ ꯁꯥ ꯎꯆꯦꯛꯁꯤꯡꯅꯆꯤꯡꯕ ꯀꯟꯅꯅꯕꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯅꯕꯁꯨ ꯈꯪꯍꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯁꯤꯗꯤ ꯇꯩꯑꯣꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁ ꯀꯌꯥꯅꯁꯨ ꯃꯈꯣꯏꯅ ꯈꯪꯉꯨ ꯍꯩꯔꯨꯕ ꯀꯌꯥ ꯑꯗꯨ ꯃꯤꯌꯥꯝꯅ ꯈꯪꯍꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯆꯔꯤ ꯃꯗꯨꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯁꯤꯅ ꯎꯃꯪ ꯋꯥꯃꯪꯁꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯔꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯂꯝꯗ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯗꯒꯤ ꯀꯜꯍꯧꯅꯕꯒꯤꯗꯃꯛꯇ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯃꯇꯝꯗ ꯑꯈꯟꯅꯕ ꯁꯦꯂꯦꯕꯁ ꯑꯃ ꯑꯣꯏꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯑꯃꯗꯤ ꯎꯃꯪ ꯋꯥꯃꯪꯒꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯞꯇꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯀꯥꯏꯗꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯋꯥꯔꯜ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯁꯤꯟꯕ ꯊꯨꯡꯅ ꯎ ꯆꯥꯔꯥ ꯀꯌꯥ ꯊꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯑꯗꯨꯕꯨ ꯊꯥꯈ꯭ꯔꯤꯕ ꯎꯄꯥꯜꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯍꯟꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯕꯗꯒꯤ ꯑꯌꯥꯝꯕꯅ ꯊꯥꯈ꯭ꯔꯤꯕ ꯎ ꯆꯥꯔꯥꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯍꯟꯕ ꯉꯝꯗꯅ ꯑꯔꯦꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯎꯄꯥꯜ ꯑꯃꯃꯝ ꯊꯥꯗꯨꯅ ꯊꯥꯔꯤꯕ ꯎꯄꯥꯜꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯍꯟꯅꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯁꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯤꯡ ꯏꯁꯤꯡꯒꯤ ꯏꯇꯨꯡꯐꯝ ꯑꯣꯏꯔꯤꯕ ꯄꯥꯠꯁꯤꯡ ꯑꯃꯗꯤ ꯀꯝꯃꯨꯅꯤꯇꯤ ꯄꯣꯟꯁꯤꯡ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯇꯨꯅ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯅꯕ ꯍꯣꯠꯅꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯤꯡ ꯂꯦꯞꯇꯅ ꯐꯪꯅꯕꯒꯤ ꯊꯕꯛ ꯑꯗꯨ ꯄꯥꯏꯈꯠꯄ ꯆꯨꯝꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯁꯤꯡ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤ ꯀꯟꯅꯅꯕ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯃꯣꯠꯁꯤꯟꯍꯟꯗꯅꯕ ꯑꯃꯣꯠ ꯑꯀꯥꯏ ꯊꯥꯗꯗꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯧꯕ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯅꯠꯇꯅ ꯏꯝꯐꯥꯜ ꯁꯍꯔ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯐꯥꯎꯕ ꯑꯐꯕ ꯏꯁꯤꯡ ꯆꯦꯜꯍꯟꯕ ꯉꯝꯗꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯝꯐꯥꯜ ꯁꯍꯔꯗ ꯇꯥꯔꯤꯕ ꯃꯤꯌꯥꯝ ꯑꯇꯩ ꯍꯤꯔꯝ ꯑꯃꯠꯇꯗ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯂꯩꯔꯤꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯁꯤꯅ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯈꯪꯁꯤ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯁꯤꯡꯒꯤ ꯏꯇꯨꯡꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯅꯕ ꯊꯕꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯏꯈꯠꯁꯤ ꯍꯥꯏꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯀꯦꯟꯗ꯭ꯔꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯅꯞꯁꯥꯒꯤ ꯃꯈꯥꯗ ꯐꯪꯒꯗꯕ ꯊꯥ 9ꯒꯤ ꯆꯦꯡ ꯐꯪꯍꯜꯂꯨ MLA ꯅꯨꯔꯨꯜ ꯍꯁꯟ ꯅꯦꯁꯅꯦꯜ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯀꯤ
फंगफम थोप था निपान की सेंग खित्रिगांव केंद्र की बेनिफिशियरी सिंह सेंग फंगन मंगमद्रिबसी CAF&PD डिपार्टमेंट अचौबा स्कैंडल अमा सथरब्रा चीफ मिनिस्टर अमदी मरी लेनब मिनिस्टर न मियेंग संगदुना मियामना सेंग फंगल वाइना खेत्रिगांव केंद्र की MLA शेख नरुल हसन फोंदोरखली खेत्रिगांव केंद्र की मियाम की सेंग फंगल हाइदुना इम्फाल ईस्ट DC ऑफिस तमना खेत्रिगांव अवांग लेकाइद लेबा MLA मसागी युमदगी मियामगा लोइनना लाखिबा खोंगसेट अदु सरुक यारदुना नरुल हसन फोंदोखिबदा मणिपुर थोकलिबि इरांग असिना मिपुं खुदिमक वानरी हाइदुना तुमिन्ना लेरखिबने अदुबो खेत्रिगांव केंद्र की असि लेगा असिना अतोम्बी की मसागुमना येंगबा मियामगी डेमोक्रेटिक राइट मलकपदगी तुमिन्ना लेथोकप ngamaktabane haujikti sengi agent khalabanina seng yele dubu karigidamak tha ani khaktagi seng pigedoribano sangai pro FCS godown खेत्रिगांव केंद्र की ओइना लैरिबा था निपान की सेंग अमुक्तर सिंथोक्तुना एजेंट की खुथांगना फंगफम थोकपा बेनिफिशियरी सिंगदा फंगल वाइकि इम्फाल ईस्ट DC ना डेट बैक तौदुना केंद्र सिगी फेयर प्राइस शॉप एजेंट खल्लिबा सिंग असि ममांगदा था कुनग तरुक की सेंग येंथोक्ते हाइबगी कंप्लेन सेनबा पोक्सो अमदी ड्रग लालोनमदा सेनबा मियोय सिंग यावरिबा सिमा ख्वाइदि अपने अरानब तौबद सेनब मियोय अमदी ऑफिशियल सिंग मथक्ता एक्शन लोखटफम थोक्तबरा हाइनसु MLA न लेंगाक तो वंगलि मियामगो लोइनना सखिबा खोंगसेट अदुदा इम्फाल ईस्ट DC की ऑफिस ता यौक्सिलबा मतुंग MLA गा DC गसु उनदुना वारि सनखि लोइनना खेत्रिगांव केंद्र की ओइना बेनिफिशियरी सिंगना ngasiदगी नपसागी सेंगेन तो पोखरे केंद्र असिगी मनुंग सना लेबा बेनिफिशियरी सिंगदा ममांग सै नवेंबर अमदी डिसेंबर थागी सेंगेन तोखरे इम्फाल ईस्ट DC न हंदकता फेयर प्राइस शॉप एजेंट ओइना खलगलाबा खेत्रिगांव मखा लेकाइगी शॉप एजेंट युमखाइबम नाजकदानसु डिस्ट्रिक्ट एडमिनिस्ट्रेशन मियाम की दमक खलगा एजेंट सिंग खलकपा असि अपेन फावी पीथरगलिबा सेंग सिंग असि बेनिफिशियरी सिंगदा अमत्ता सिथदना फंगनगनी हाइखेनसु पाउस्ता पलकली अतोप पाउमदना खुलंगाप सिंग फा पुंदनब असेंबली द वरेप लौगदबनी मैतै लेमा मणिपुर की ngमखै ngaknabagi damak khutta khulai paiduna khulngakliba singbu phaba punba sathadanaba Manipur Legislative Assembly da aset warep laugadabani haina maitai leimana taksilakli Manipur Press Cup tangasi paumising unaba mada maitai leimagi Vice President L Premilana phongdokhibada yumlonaba Myanmar gi sangsilakpa kuki singasi masagi maramdamda halandriba fawdi khulngakpa singda General Amnesty piduna makhoi gi mathakta leiriba FIR khudima kaknaba State Assembly na warep lau कोकी सिंगना मितै फुरुक के मथक्ता लांसा थरकपदा मसागी ngमखै खुल अमदी पुंसी कन्ननबगी दम खुल ngakpa सिंगना खुत्ता खुलाई पाइदुना थोलखिबने लानफम असिदा मितै फुरुक खुदिम सरुक यारि पुनमक खुल ngakpu ओइरी हाइबसि मियामगी मिहुत सिंगना खांगफम थुइ माना मखा तारदुना कुमजा इंग्लिश सिंगा मग समपनग यंखैग मथुगी मतुंगदा मणिपुर संगखिबा कोकी फुरुप यावना मितोप सिंग मसामसकी मरमदमदा हलननबा लेंगांगना थबक लोखटफम थुइ अकनब मतम अमा पीदुना थबा असिसा थबा लोइद्रिबा फावबा कॉमिंग ऑपरेशन सिंगबा अकन मखोंग तांगमता पैखतनबा असेंबली न वरेप लौबियु हाइनसु मांगना फोंदोखि लोइदना खुलंगाक सिंगी मथक्ता फाबा पुनम तौदनबा आसेप फिरेप अमा लौनबगिदमा स्टेट असिगी BJP NPP अमदी कांग्रेस की लुसिंगबु सिंगदा लुप असिगी मैकेदिगी वकचिरोल लंखटपसु लेख्रे मखाताना प्राइम मिनिस्टर अमदी यूनियन मिनिस्टर दसु वकचिरोल लंखलगन हाइनसु मांगना फोंदोखि मखासा थरक पोइना मसुम लोइसिलक पोइना पानम पाउसी की एडिटोरियल मैम थमजगी मियाम की वक लाक्तनबा मतम सना थबक तोक्सी मणिपुर तोइना थोप थाउदोक सिंगी मनुंगदा अमा ओइरिबा लंबी सेंबीदबगी वकत मिफम फंबा लंबी थिंजिनबा अमदी इफिसी मैथाबगी थावंग सिम अतोप इंडिया की स्टेट सिंग अमदी यूनियन टेरिटोरी सिंगी ममांगदा यामना इकाई निंगाई की थावंग हैबिगे करी मरमदगी लंबी थिंबगी थावंग सथरकलिबनो हाइना हंगलोरबदी लंबी मतम साना सेंबीदबदगिनी हाइना सोयदन खुमलकनी स्टेट असिगी हौखिबा लैंगाक सिंग अमदी ngasiगी लैंगासिना लमदमसिदा सलिबा स्टेट हाईवे नेशनल हाईवे अमदी इंटर विलेज रोड सिंगी फिबम का हेना सुक्सिनद्रिगैदा लैंगाकी मरी लेनबा लोइसंगना सेंबीदबना मरम होइरगा मणिपुर गी मियाम तंगाई फदना लंबी थिंगबा अमदी वकत मिफम फंबगी खोंजंग संगसिलकपनी हाइबसी लमदमसिगी मियामनि इखंगना खंगनरबनी अदब स्टेट असिगी सत्नबी अमगुमना लंबी मतम साना सेमदबदगी मियामगी वकत मिफम फंबमदी लंबी थिंगबगी थावंग सथरिबसिदा ngasiगी लैंगांगना ताना तादबमदी खंगदबदगी लंबी थिंगबगी खोंजंग संगसिनबा ओइरबसु मियामना सत्नरिबा लंबी थिंगबा सिमक्ति लोन यादब थावंग ओइगनि खलि नकल अमरमदा मणिपुरगी युमथंगनरिबा लोनब स्टेट सिंगदा सत्नरिबा लंबी सिंग असिगा स्टेट असिगा
ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯠꯅꯔꯤꯕ ꯂꯝꯕꯤꯁꯤꯡꯒ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯠꯅꯕ ꯂꯩꯕꯁꯤꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯅ ꯈꯪꯅꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤꯗ ꯊꯥꯅ ꯑꯃꯗꯤ ꯄꯥꯅ ꯀꯣꯏꯂꯥꯁ ꯊꯥꯕꯁꯤꯅꯤ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤꯡ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯌꯥꯝꯅ ꯄꯥꯅ ꯀꯣꯏꯂꯥꯁ ꯊꯥꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯅ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯨꯔꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯃꯔꯝ ꯄꯤꯔꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯈꯜꯂꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯐꯥꯅ ꯆꯠꯇꯕ ꯂꯝꯕꯤ ꯁꯦꯝꯕ ꯑꯃꯗꯤ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯁꯨꯝ ꯆꯠꯊꯗꯨꯅ ꯂꯩꯇꯅꯕ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯉꯁꯤꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯅ ꯁꯤꯟꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯊꯣꯡ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯁꯛ ꯈꯪꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯊꯧꯗꯥꯡ ꯂꯧꯔꯒ ꯁꯦꯝꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯃꯣꯏ ꯁꯦꯡꯕ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯂꯩꯉꯥꯛꯅ ꯄꯤꯕ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯗꯅ ꯊꯕꯛ ꯁꯨꯕꯁꯤꯡꯗ ꯑꯈꯟꯅꯅ ꯈꯟꯒꯠꯂꯒ ꯊꯕꯛ ꯄꯤꯔꯕꯗꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯝ ꯁꯥꯡꯅ ꯆꯠꯄ ꯂꯝꯕꯤ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯀꯌꯥꯅ ꯃꯁꯥꯒꯤꯗꯃꯛ ꯀꯥꯟꯅꯕꯒꯤ ꯈꯜꯂꯒ ꯀ꯭ꯋꯥꯂꯤꯇꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯅ ꯁꯨꯔꯝꯕ ꯂꯝꯕꯤꯁꯤꯡ ꯀꯌꯥꯃꯨꯛ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯒꯤ ꯂꯝꯕꯤꯁꯤꯡ ꯑꯣꯏꯕ ꯃꯔꯝꯅ ꯆꯍꯤ ꯐꯥꯗꯅ ꯆꯠꯄ ꯌꯥꯗꯕ ꯂꯝꯕꯤ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯃꯛ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯃꯛꯇꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯣꯏꯗꯨꯅ ꯆꯍꯤ kaya ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯈꯤꯕ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯀꯌꯥꯃꯨꯛ ꯂꯩꯔꯕꯁꯨ ꯉꯁꯤꯒꯤ 12 ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯗꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯕ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯊꯧꯑꯣꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕ ꯃꯇꯝ ꯆꯥꯅ ꯃꯤꯌꯥꯝꯅ ꯆꯠꯅꯔꯤꯕ ꯂꯝꯕꯤꯁꯤꯡ ꯁꯦꯝꯍꯟꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯂꯝꯕꯤ ꯀꯥꯏꯍꯟꯗꯅ ꯂꯩꯍꯟꯅꯅꯕ ꯊꯕꯛ ꯁꯨꯕ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯂꯝꯕꯤꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯊꯕꯛ ꯁꯤꯟꯅꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯂꯥꯛꯇ꯭ꯔꯤꯉꯩ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯍꯟꯗꯅꯕ ꯉꯁꯤꯒꯤ ꯂꯩꯉꯥꯛꯅ ꯁꯤꯟꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯃꯣꯏꯅ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯇꯦꯟꯇꯛꯄ ꯍꯦꯗꯂꯥꯏꯟ ꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯂꯧꯃꯤꯁꯤꯡꯅ ꯌꯨꯔꯤꯌꯥ ꯍꯥꯔ ꯌꯦꯟꯊꯣꯛꯈ꯭रे ꯐꯦꯗरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुर की मियंग मखादा फोक्स बिष्णुपुर डिस्ट्रिक्ट कमिटी अमदी एग्रीकल्चर डिपार्टमेंट पुनः खुसमदुना बिष्णुपुर डिस्ट्रिक्ट की निंगथौखोंग खा खुनोगी लोमिसिंगदा यूरिया बेग सनीरोम येंथोक्रे हाइरि हनिसु पाउसना मखा तारखले दुगा हाउसकोइनदि म्याम पाउस मतांगसे लुसिनजरगे मसु म्याम पुनः अनोबा अपडेट ngamiना साइना चैनल सुगी मकेदिगी म्याम फुमना मखा ताना थमजरी